Ningtham thagi matamda lupau ka hena leibadage matau karam na ngakthokadage haiba khangminase article ase huyalan pau pau sege loksing pukai gi kalam dagi lokot chavane ningtham tha changlak pa matamda mipum khuding makke unsa gi mawong matau manadaba na maram oiraga tongan ba makal gi nungai tabasing ai khoina yamna toina thengna re ningtham tha changlak pa matamda ai khoi gi unsa ka hena kangsilak padage chekhai ba made Haksang da theng na ba nungai taba thawong kaya gi matang da mamang da phong khiba tangkak sing da ai khoi punna khangmi na khre hai ri ba sing adu na taba ai khoi na yamna toina theng na ba tawba da bu ka hena khanjilu da ba nungai taba ma hai raga de kok ta lupau thang ba se ne kok ta lupau thang ba na maram oiraga ka hena hakat chaba ma de hakat chaba du bu phana ba gi damak holura ba matam da angau ba mapak sing koklak pagi thogdok khuding mak theng na ram laga ne Mi yamna tinba taru tanan ba thogdok sing saruk yaba matamda lupau thangba miyoi amana masa matomta nungai jadaba kaya soidana maki phauram gane maramdi mapi marol amadi haksang nana chatlabasu lupau leiba miyoi amagi oina de mahakna liliba purit adugi mathakta angau ba makup sing soidana pakpa mi yamna ugane madu thoktana bahona bada lupau leiba miyoi singna atangba makhalgi sampu sing amade hidak leiduna sizinare Kaithel da marang kaina yoliba hidak sing ase sizinabana lupau phanba ngami haibase ayambana yanaraba wafam amane adumoina makana gumba leijadaba miyoi kharagi oina de atangba makhalgi sampu sing natraga hidak leiduna sizinanaba honabada khudong sadaba kaya mayokna re maduna maram oiraga ikhoina yumda syamjaba lupau phanba ngamba machal amagi matangda punna khangminase Ayurveda expert Dr. Diksha Babsar Savaliage report matungin na lupau ase Malassezia globosa kauba fungus makhalaman na thogan banay masina ikoige samkhongdagi thoglakpa thawsing adubu mangan baga loina na unsada nungai taba kaya thoghalle maduna tamna samkhonggi akoibada lairiba unsagi saruksing kangsilakpaga loina na hakatchaba haurakane masidagi ngakthongnaba achamba pammaisinggi manungda araiba ma hairaga de Aikhoina yumda semba lupau phanba ngamba machal ama sizinaba ne hairiba machal asi chayol amada anirak sizinnagadaba ne hapta ahum leptana sizinaba na khwaidagi hena kanaga ne lupau phanba ngamba machal asi sembada changliba sing adu de sango mapal chamas ama karilip mana mangadagi na taret phauba takhaibo oigadaba made insi anirom sangba sing takhaibo oigadaba hairiba machal ahum asi punna yansinaraba matung afaba patra amada Pung amaga minute kuntra rom thamgadaba ne madugi matung aikhoina samkhong yauna ba hairiba machalase taigadaba ne masalasi tairaba matung minute kuntra leiraga ayurvedic shampoo amana aphaba ising sizinaraga yamna sengna samthokadaba ne hairiba thawong asi chang naina pangthokpa ngamlabade soidana makke lupau phanba ngamga ne aikhoina machalasi semna bohonabada fresh oiba curry leaf amasung sing phangdrabade kaithel da thokliba curry leaf powder amade Singi powder sing sizinarabasu akaiba leite yumda irai laina phangba masak sing asina punsilaga semba machal asina lupau khakta natana samgi mapanggal amade masak phajan bada su chauna mateng pange maramdi machal asi semba matamda yauriba sango mapalda anti inflammatory kaya yaure samna hairabada machak ahum asi punsilaga semliba machal asi samgi oina de natural conditioner amani haire Amaromda lupau ka hena lerakwana kokta hakatchaba thogan bada natana samken bagi changsu yamne helalle hakatchaba na maram oiraga aikhoina samset paiduna akangbu unsa sing adubu lauthongnaba samset sizinaduna kanna hotpagi chanabi ama ure maduna maram oiraga samken bagi chang hengar halakle sango mapal karilip amasung singi apunba machalasina lupau phanba ngambagi maru oiba maramde sango mapalda protein marang kaina yawi amade Masina ikoigi kokta hauriba samgi mapanggal kalan bada chauna mateng pangsille curry lipta anti fungal properties sing yawe aduga singdana anti inflammatory antiseptic amasung antibacterial properties sing yawbana ne article ase reliable source da yumpham oiraga phongbane adubu masina medical professional singi pautaki mahut sinana bahona badi natte aroi bada tabiri bapum namak pu thagachare